Hi ma'am. Nupi ama khangna job phangjaraba do magi posting ase Delhi da taba manna Delhi da sakharaga magi nupa da SMS tabjarapa SMS na irakpa ai soiba ngamba yaudana mafam sida yaure lekham su phangle kharani leraga ai nahak da loba lakani nahak ki nupi yana iraga type tawraga thajarapa SMS na magi nupa da sangdana atopa nupa ama da sanghaba SMS sangiba nupa aduda numituga magi nupi se lekhidaba mathau mangam loiraga sanda waramasida mahana mobile paina jemde SMS phangna khangka SMS mana pare ai hak sobanga ba yaudana makam si jaure lekham su phangle kharani leraga nangbo lobo lakani hai basida nupa se mobile ga do oi ma ha ga 哎呦我的妈！ ram khagare